Landaba Khaktana Makha Tamba Thingba Ngamgani China Taiwan maning Makha Tamle haina laukthokpa thingnabagidamakta atopa pambai amata leitrabasu China na ithat levak aduda landa aduna thingani haina communist lengak chatpa levak adugi khwaidagi senior oiba general amana ngasi phongdokre masana democratic lengak chatliba ithat levak adu China na makhoigini haina claim tawriba marakta wafam asi thorakpane taraga mangarak suba anti secession law gi thoram Beijing gi Great Hall of People da pangthokhi Thauram aduda Chief of Joint Staff Department amasung Central Military Commission gi member Li Ju Cheng na laukthokkhibada hojikti sakti sizinabana tana pambai amata leite haiki kumja lising ani manga da semkhiba law aduna Taiwan gi mathakta lewak aduna lanmi gi thawong sathabada aina yai haina lawgani karigumba Taiwan na tokhaina tagi haina thorangba matamda akhuba Taiwan Strait adu nakal ani gi lanmi gi khut thokna pham oirakpa yabagi phibamda leiri Santi gi oiba mawongda punsinnabagi oithokpa leitrabadi People's ki Armed Force na laibak adugi apunba miyam gi kholawga loinana tokhaina taningba singi thawong namthanaba pambai sing paikhalak maduda Taiwan dagi miyoi kayasu yauribani haina lanmi luchingba aduna phongdokhi nakal amaromda United States amasung Britain ngasi UN Security Council gi mifam kauduna wathok oiraba security law ama China na Hong Kong da chana hanabak thorang paikhalakpabu khanagani haina diplomatic oiba source singna phongdorokli Security Council gi mifam da khana gadori ba wafam adu informal oigani amade closed door video conference ki kuthangda member khuding mangna tongan ba hiram sing China na principal oina yelakpa yadana ba mawong da chathagani Beijing nadi UN Security Council gi formal oiba mifam ama Washington na mamangda kaukhibadu chatnaba yaro haina yetki atopa paw amada India ga ngamkhai gi umkhatnabada mayai lemnaba US President Trump gi wafam China na kakre ngamkhai gi khatnaba singi matangda umkhatnaba makha tana wangkhalakpada China amasung India gi marakta leptuna wari sanhan gi haiba US President Donald Trump gi wafam China na kakre China amasung India na wari sanaba amasung khanat chainabagi kuthangda wathok sing mawong tana loisinbagi tawba ngamba leijai haina Chinese Foreign Ministry gi wangang loina haikre haina PTI na hairi US ki Trump na Asia gi choba lewak ani gi army singi marakta makha tana muknaringai marakta umkhatnaba sing adu hanthana ba mahakna thorang tawre madugi aningba lei amasung ngammi haiba wafam phongdokladuna Donald Trump na yumsa kaisa numita mayai leptuna wari sanahan khre haina angakpa khongthang ama lawrakhibani US President gi wafam aduda ahanbo oina yaningdaba phongdokladuna Chinese Foreign Ministry gi wangangloi Zhao Lijiana military gi muknaba asi loisinaba kahum suba kangbu amadagi khut thingjinan ba adu laibak ani sina pamde haiki China amasung India gi marakta aikoi gi border ga mari leinaba mechanism sing amasung wari sanaba gi channel sing leijai aikoina wari sanaba amasung khana nainabagi kuthangda aikoi gi marakta leiriba wathok sing aikoina ningthijana loisinba ngami haina Mr. Zhao na pawmi sing da haiki masida atopa ahum suba kangbu amagi khut thingjiliknabagi mathok taba leite haina mahakna makha takhi Ladakh amasung North Sikkim da line of actual control gi paringi mafam kayada nakan ani gi defense ki position sing hena kangkhalakpa amasung umkhatnaba wangbagi senglaba khudam amada India amasung China gi army ani magna yamna chauna military paisinnakhibani Madu nakal ani aduna tongan ba muknaba thokdok ani thokhiba dugi matungdani me manga amasung me tarukta Pangong Lake region da nakal ani gi lanmi sing muknakhe maduda China gi lanmi singna India gi lanmi sing adubu poisillaga litchaina thina phukhi Chinese amasung Indian petrol sing na yenariba mafam asida toina lambi sing langthoknai adubu ayamba thokdok sing nakal ani gi lanmi sing aduna banner drill ama pangthoklaba tungda magi nakan da handoknakhi ngamkhai gi mafam sing da thoklakpa yaba phibam sing wari sanaba amasung channel sing asigi kuthangda makha sathaduna loisinanabagi military amasung diplomatic level ani makta nakal ani gi lengdana leiraba mechanism sing lei haina ngarang sagol sel numita thokpa statement amada Chinese Foreign Ministry na haikhi loinana atopa paw amada ngasi ayuki pung 13 da Manipur State COVID-19 Command Control Room dagi thadorakpa report ki matung inna Imphal West District ki manung chanba Kangla Tombi dagi chahi taraga mapan surabi amasu positive oire hairiba miyoi asi Gujarat tagi halakhibani haire miyoi asi tharaga state asida apunba confirm case hompu sure active case na yankhai ga humdoi recover tawkhiba masingna taret sure state asigi COVID-19 gi district wise tally da Churachandpur dagi mi kunga mathoi Thobal taramathoi Imphal West taramathoi Imphal East mari Kamjong ahum Tengokpal mari Jiribam Bishnupur None Kangpokpi Senapati Kakching amamamne loinana recover tawkhraba singna Thobal dagi miyoi ama Imphal West dagi miyoi ama Imphal East dagi miyoi ama Kamjong dagi miyoi ani Tengokpal dagi miyoi ani punna miyoi taret recover tawkhre